United States na Prithibigi Lebak Marifumukta, Makoigi military base Chatret Yankai Hena Chaithoktuna Thamle. Hariba Masing Sidagisu Faniam Helamgani Maramde, Maka Fongdoktaba Aronba base Kaya Amagasu Leram Kibayai. Puwari da Masigi Thakta Asukyam Mafam Singda, Lanmi Amadi Langi Kulai Thamba Lebak Amatalai Kidre. Ani Subala Jau Matungdagi, Asumna military gi Mapangal Further Thamba Haibase. America gi yamna maru oiba policy ama oiduna lakle mi khara amana masigi basing se shanti ngaknaba yeknabana landarakpa kinaba amade mathau tarakpada thuna yangna military response pinaba tangai fadabani hai khara amana di masi yamna controversial oiba mirai bakta khut pangthin thingjinba yanaba thambani haina phongdo e US ta makhoigi military asuk pak sana thamlibagi maram khangnabagi damak puwari da thokhiba thodok kaya Maru oiba strategic oiba mafam singi tangai fadaba sing atai lebaka muknaba yangsinnaba amade senmitlon gi maram sing khangba hana mathau tai ani subalan jauna US masana masagi mathau dang karamna ujai haibase pungon onthok pirakhe Axis power sing thingnanaba US na Europe Asia amadi Pacific ta military base kaya hangtokhe lan ngamlaba matung dasu base sing sidi adumak sidok tana thamkhe Cold War manungda makhoigi mapangal kanna leinaba Soviet na lakcha khidanaba haidana henadum expand tokhalakhi Germany Japan amadi South Korea American security policy gi damak yamna maru oirakhi Lanjau manung yeknaramlabasu Germany amadi Japan America gi ngak sel makhada maru oiba michang lebak sing oiduna lakle Lebak sing sida leiriba base sing sigi mateng dagi irang toina thokanba lebak sing bu laksinba amade lan thokhandaba sungam lakhe Guam Hawaii amade Diego Garcia gumba ithatta military base thamba asina Pacific amadi Indian Ocean gi arapa mafam sing yosinna Americana makhoigi navy amadi air force gi shakti sijinaba ngamhalle Soviet na henjilaktanaba Turkey amadi Saudi Arabia gumba Middle East lebak sing sida base sing semgalakhe Cold War manungda US na containment doctrine ilamme masi Soviet na communism sandokpa laksinaba policy aduni masi ngamnabagi damak military base tangai fadaba ama oirakhe NATO amadi nongchup Europe UK Germany amadi Italy se Soviet na nongchup Europe lomda henjilaktanaba thamba lanban oiramme masi lan karigumba thonglaklebasu lanmi khutlai sat deploy tawba yahannabane Asia Pacific Japan, South Korea amadi Philippines talaiba base singna China amadi Soviet panghen henjilak pangamdanaba mathau tawhalle Korea Vietnam amadi Middle East lebak singda proxy war chathanaba makhoigi base sing maru oi Haujek miraibak ta military base thamba asina America da kamdongna strategic amadi geopolitical advantage fanghali haiba kupna amok nainarase strategic location haibadi khudong chaba fanghanbiba mafam haibani Khudam oina yeknaba singi mafamda laina yosinba yahanba natragana atai maram singna maru ehanbi bayai Irang kanba lan toina thokanba mafam marakta leiba US base singna yeknabana landa silakpadagi ngakthokpe military base ama hektadabu attack toksila abade America na lemna tharwe khangbanina yeknaba singna su ahanba khut thaba kinaba maram ohelle masibu deterrence haina khangnai South Korea amadi Japan da leiba base singna North Korea amadi China na henjilakpadagi ngakthoe Germany Poland amadi Baltic lebak sing da leiba base sing NATO gi nopok thangba pambom oiduna Russia na singnarakpa singdagi ngakthokpe Bahrain Qatar amadi Kuwait kumba Middle East lebak singi military installation singna US ki maru oba partner sing Israel amadi Saudi Arabia bu ngakpi senbe Malem sin thungna sandoktuna leiba military network asina tambangamdana thokchilakpa singnaba sing humanitarian crisis amade mahausagi oiba khudong thiba singbu matam manghandana thengnaba ngamhalle Gulf War manung Saudi Arabia gi base sing sijinaduna military operation sing pangthokhe Guam amadi Okinawa gi base singna Indo-Pacific mafam singda Air Force amadi Navy thuna chathok chasin ngamhanduna China gi military na masong fangalakpabu panarubasu yahalle Djibouti da leiba military base na Africa amadi Middle East ki terrorist sing laksin bada sijinai
Malem gi senmitlon gi damak yamna maru oiriba international shipping lane singda safe oina jahaz sing chathok chasin yahalibase US military base singi achoba mateng nane Persian Gulf ta US Navy na Strait of Hormuz ngakthok pibadagi mafam si landuna puriba Malem gi thau supply da asoi angam thokhan bide South China Sea da so isingi lalo lambi singda yelakadaba singdagi Americana ngakthok piduna freedom of navigation lehalle Miraibak ta laiba US ki military base kaya amana Atai leibak singa yanakhiba defense treaty sing thunghanba amadi lan matamda michang oina si haiduna semkhiba security alliance sing ngakpa ngamhalle khudam European michang leibak sing bu ngaknaba thamliba NATO gi base sing 21st century dadi leibak amaga atopa leibak amaga lan soknabadagi hentoraktana terrorist kumba akhi akhangi thabakta chathaba non state actor sing mayoknabasi yamna maru oirakhe Non-state actor haibadi lengak nattaba kanaguma shakti leiba mioi natraga kangbu haibane masida terrorist achoba company natragana atei sangsthan sing oibeyai 2001 gi September 13 da thokhiba World Trade Center da plane ani thomjinduna chathakhiba attack matungdagi terrorist sing thengnanabagi damak miraibak ta military base thamnabagi yamna maru oiba maram ama oirakhe Military base yam thamba asina US defense industry bu sogat piduna mi kaya amagi thabak pire loinana anau anoba military technology kaya amasu leptan puthok halae base sing sigi mateng na atai leibak singa punna lan orai minaduna amaga thabak tawminaduna mari su fagat halle military base thamliba leibak tugi chawkhat thorangi thabak tasu US na saruk yaba ya halle Hojek miraibak ta military base mayam ama thambada yaningdaba singna kari haige duda amuk lakcharage US ki military base singna kanaba kaya ama pirabasu masi yetnaba kaya amana yomsilliba wa amasu oi Japanese amadi South Korea gi base sing manakta leiba masagi nagrik singna yamna langba akoibagi fivam sokchilakpa ising the chemical yawbagi chang henkalakpa amadi US Landmina crime chathababu yaningdaba phongdoktuna mafam sidagi military base sing thingjin khiba pame military base sing si sum chalaidona thambada chahi khuding dollar billion kaya change American kaya amana masi senfam sina maraiba ki awat apa yengsinba amadi samgat sagat pada thadabana hena fai khalle China Russia gumba leibak singna makhoi ngamkhai manakta US ki base thamjilibase makhoi bu kai hoba oina loduna tension wangkhatnaba amade khutlai lamjal henkatnabagi maram ama ohalle Malem si US khaktana superpower oiduna akan aring singbagi matamdu oiraktre China su jiri kapkhatlaktuna hanagi leiramba global order sibu singnaba ngamlakle Masigi matang asida US military base sing sigi tunglamjat kari oigani haibase khana ningai oirakle masing kakthakhigadra natragana hana leiramdaba anoba singnaba kaya tholakpadagi henadum santorakadra haibadudi matamna phonglaklani amabu oigera fana kuina faude military base sing se malem gi thakta maru adumak oiduna leikhigani ngasigi wahang US military base masing khwayam na leiba lebak tu karambano haibiramo